hꯧzik leifamse sida leire sumaina akoina houzik laiba mafam asina akoigi Burma Indo Burma Road akoigi kaino Singjamai Thawal lambi haidare ko sigi mafam amane somda laisina akoigi MU Singjamai anda lakpa lambi duni aduga somdana Lilong sakidaba lambi ni houzik oiba phibam je sumaina akoina houzik laiba mafam asina akoigi Burma Indo Burma Road akoigi kaino Singjamai Thawal lambi haidare ko sigi mafam amane somda laisina akoigi MU Singjamai anda lakpa lambi duni aduga somdana Lilong sakidaba lambi ni houzik oiba phibam je sumaina lei houzik leifamse sida leire sumaina sumaina leire makha taba mathangi atopa lam amagi amu update pijarake je koi lai pham si Kongba Kaipok Road aduga Kongba Lion Pat mapadani Kongbagi Lion Pat petrol mapadani houzik lambi phibam je sumaina lei chathok asinda kitang khudong chadaba laigani houzik oiriba ayokki lambi phibam Jabi mau houzik ayokki phibam Kaitin bazar ho rahe hain Kaitin bazar da kya chapa yaad hai fast morning Kaitin bazar ho rahe hain Kaitin bazar da kya chapa yaad hai fast morning ngarang bullet lama mai thak re ahan bam kai bathil da Mapanda satkiba MLA khudingmak hayengi manungda halakadabani aduga tang taragi nimidang wairamgi pung taruk taba matamda anauba program ama semgadabani maduda karigumba semdaba taragadi lairiba MLA singi yum ongani loinana houzik masoi tadana tokhaidana laibagi mahutta sungsinna biraga iramdam Manipur asida maisa ibase kangadabani aduna taba taragadi Manipur da MLA khudingmak khungul taba yaroi haiba moirang laikai kunthraga humdoigi adugumba ima ibel apunba moirang kendra maya paibi apunba imaluk maikaidagi thamjari loinana AT gi isa sing phajin gi base condition amata yaudana atuba matamda thadorakadabani amadi IPS asi pham thadokadabani loinana transfer tahongadabani masida karigumba tahondaba taragadi hairiba ima ibel punamana laikai kunthrago humdoi siga loinana moirangi lairiba praja khudingmaka loinana akham laitana khongjang asi lepa laitana sanction gi gani loinana phagi ba isa singse athuba matamda condition yaudana thadokadani haiba waphansi media gi thongda thamjari isa manga phagi ba condition yaudana aramba gi isa manga phagi ba condition yaudana Manipur da anauba proper government ama Manipur da athuba matamda proper government ama aramba isa manga
ꯍꯔꯥꯎ